Asigi mapanda maheiroi singna Thoubal District SP Office mamangda changshinkhiba khongjang amada ashok apan yaorakpa sing louthokpa changluba Thoubal District Hospital ge ambulance ta Nung na Thajinduna Thugairakpa amadi ambulance adugi driver ashok apan nang-hankhiba thoudok adu Laibak Thibani amadi makha tana amuk hanna thok-hanbiganu haina Thoubal District Chief Medical Officer Dr. Nokul amadi Thoubal District Hospital ge Medical Superintendent Dr. Ruhinikumar na appeal tourakli ngasi Thoubal District CMO Office ta pangthokpa paugi mifam amada wafam ase phongdokhiladana Dr. Nokul amadi Dr. Ruhinikumar na hai Thoubal District Hospital ge amata ngairaba Advanced Life Support Ambulance asina ngasi pauba thokliba irang asida mateng pangduna laklibane irang asida sokle haibaga natraga kaurakpaga tokfom thokmane khanna changsindna mateng pangduna lakmane asokpa khudingmak kannana ba hotnaba haibase ambulance ke mathau oibana numit adudasu SP ge office ta asokpa yaure haibadage louthokluраga tholakpada khongjang hauriba miyamna nungna thajinduna ambulance manungda yauriba maru oiba potlam kyasu thugaibi kibane nungna thajilakhiba khongjang loising ado masak khangrabasu maheiroi singdi yauba ukide thoudok asigi matangda police tasu wakat ama thangatkhre adum oinamak ambulance ke driver singdi aki tuzungba faure asigumba thoudok asina makoida psychological harassment thokhale maramasina miyamnasu wakhal tabiraga asigumba thabak ase matungda tawbigano hospital asige ambulance akai atoi thokrabaso miyamgi matengdi pangdaba yadabna private ambulance oina contact tawduna hotnari haina mahakna phongdokhi SP office thugairakpa matamsida hek thugairakpadagi akoi site da lairamiba akoi mising better oitoribra asengna akoi identify tawbudi ngamde adu matamdudadi student gi site dagi di akoi ujabadadi yaudabum tawi pangan group ni kanano habje kana identify tawda understand haigada I don't pangmangamde adumai tawga haibu puthoriba gari se had different angle dagi from both side of the road dagi irong thong sibuk jaga bosida nungtum hetana I thomjilakana hairiba LSC kuisubidribani en halibani si pura almost akayatui pura thoktana mapan dadanatana manungda yauriba advanced ba life support system the yauriba khulai sin po sona koi gai birakhi hairiba si tasena ma koi medical side dagi social society dagi nungai jede koi student singna kano tarukpadagi akoi DC office da thokpa incident matungina ambulance ngi jabai pick up taraga satra singchi treatment tawraga moiji mayam hopchalakpa dugi moijam khitu tijin satra singchi loi evacuate tawrabne koi hospital de almost where pasda mari kare hat kada bana ashok yaure hoban SP da haina harpadagi tangba yani yaro ai daiba singchi di khara mari tawe adu changda yaro ine haibugi bana chakhangi bane tangalaga thorakpada adai leram basingina ambulance da nung na chimba myam thajin bin da do ambulance da makhum taragi makta pale ekun nugumche mamangi wilchin kari kala side nje kaibna tana maroi ba paramonitor yauna loi makai de digi marwena digi adu da natam yang nungai jadi na phai driver manga ro te chacham driver sing jija ju khara aki khun dhale ma tum da tab mo ki de chatpas ai hai ba ambulance thogar po ki de ba digi zum baba chu was ready with the psychologically kitang ka to ba heart to ba lai de